ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯒꯗꯧꯔꯦ. Cyrusꯅ ꯗ꯭ꯌꯨꯇꯤ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗꯨ ꯊꯧꯖꯪꯕꯗꯤ ꯂꯣꯏꯁꯤꯟꯍꯧꯔꯤ. Cyrus ꯄꯤꯁꯨꯝꯗꯨ ꯏꯁꯨꯛ-ꯁꯨꯏ. ꯉꯔꯥꯡꯗꯒꯤ ꯄꯤꯔꯅꯥꯒꯤ ꯏꯁꯧꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯅ ꯂꯦꯟꯈꯤꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯂꯥꯎꯅꯔꯒ ꯐꯣꯟ ꯀꯛꯊꯠꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯒꯦꯔꯦꯖꯀ ꯕꯤꯜꯗꯤꯡ ꯑꯗꯨꯒ ꯐꯥꯎꯅꯐꯝ ꯑꯗꯨꯗ ꯄꯤꯔꯅꯥ ꯌꯧꯁꯤꯜꯂꯛꯂꯝꯕꯗꯨꯗꯗꯤ Cyrus ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ. ꯄꯤꯔꯅꯥ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯃꯤ. Cyrusꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯕꯤꯜꯗꯤꯡ ꯔꯣꯝꯗ ꯆꯪꯈꯤ. Cyrus ꯄꯤꯔꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ "ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤ ꯄꯤꯔꯅꯥ." ꯄꯤꯔꯅꯥ ꯈꯨꯝꯗꯦ. ꯑꯅꯝ ꯀꯟꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯩ. Cyrus ꯉꯔꯥꯡꯗꯒꯤ ꯈꯣꯏꯗꯧꯗꯨ ꯈꯔꯒ ꯁꯥꯎꯒꯠꯂꯒ ꯂꯩꯕꯒ ꯐꯥꯔꯤꯕ ꯄꯤꯔꯅꯥꯕꯨ ꯃꯅꯥꯛꯇ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ. "ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯑꯩꯅ ꯀꯩꯁꯨ ꯈꯥꯏꯕꯤꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦꯅꯦ ꯍꯥ? ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯗꯅ ꯏꯆꯝ ꯆꯝꯅ ꯄꯣꯠꯇꯨꯃ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯅ. ꯁꯤꯗ ꯅꯪꯅ ꯁꯨꯝ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯣꯁꯄꯤꯇꯥꯜ ꯈꯛꯇꯗꯔ ꯅꯪꯅ ꯃꯥꯏ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯇꯧꯔꯤꯁꯦ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯅꯪꯅ ꯃꯌꯨꯝ ꯄꯥꯎꯏꯅꯕꯗꯣ ꯑꯩ ꯈꯪꯉꯣꯏꯅ ꯈꯟꯕ꯭ꯔꯣ?" ꯉꯔꯥꯡꯗꯒꯤ ꯎꯪꯈꯠꯇꯨꯅ ꯄꯤꯔꯅꯥ ꯂꯩꯔꯝꯂꯤꯁꯤꯗꯤ ꯃꯥꯅ ꯃꯅꯨꯋꯦꯂꯣꯗ ꯇꯥꯡꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯗꯨ ꯎꯍꯧꯕꯗꯨꯅ ꯑꯣꯏꯔꯦ ꯈꯜꯂꯦ. ꯑꯗꯨꯕꯨ Cyrus ꯁꯥꯎꯔꯤꯕꯗꯨ ꯃꯔꯝ ꯆꯥꯗꯕꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯏ. "ꯅꯪꯅ ꯈꯪꯕ ꯑꯩꯒꯤ ꯊꯕꯛꯇꯨ ꯈꯛꯅ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯗꯤ." "ꯑꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯅꯪꯒꯤ ꯊꯕꯛ ꯑꯇꯣꯞꯄꯁꯨ ꯂꯩꯔꯤꯕ ꯑꯣꯏꯔꯦ. ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯇꯧꯕꯅꯤ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯊꯕꯛ ꯑꯔꯣꯟꯕ ꯑꯃꯃꯨꯛ ꯂꯩꯕꯒꯤꯅꯦꯕ." ꯄꯤꯔꯅꯥ ꯏꯔꯥ ꯆꯦꯜꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯁꯤꯟꯊꯔꯦ ꯑꯆꯧꯕ ꯄꯤ ꯃꯔꯤꯛꯀꯅꯤ. Cyrus ꯁꯥꯎꯅꯤꯡꯕꯅ ꯐꯨꯡꯒꯠꯂꯤꯕ ꯃꯁꯥꯗꯨ ꯐꯥꯊꯔꯒ ꯃꯥꯟꯅꯕꯗ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯈꯟ ꯇꯞꯊꯅ ꯍꯥꯏꯔꯛꯏ. "ꯌꯥꯔꯦꯁꯦ, ꯇꯣꯛꯑꯁꯦ. ꯐꯖꯅ ꯍꯜꯂꯣ. ꯑꯩꯁꯨ ꯊꯕꯛ ꯊꯦꯡꯉꯤ." "ꯀꯩꯗꯧꯕꯩ ꯍꯟꯗꯣꯏꯕ ꯑꯩꯗꯤ? ꯁꯨꯡꯍꯟ ꯍꯦꯛ ꯍꯜꯂꯣ." ꯇꯞꯊꯒꯦ ꯇꯧꯔꯨꯔꯕ ꯈꯣꯏꯗꯧꯗꯨ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯟ ꯀꯟꯈꯠꯂꯛꯏ. "ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ ꯅꯪ. ꯊꯕꯛꯀꯤ ꯃꯊꯥꯅ ꯃꯩ ꯆꯨꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯏꯁꯧꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ. ꯅꯕꯨꯛꯇꯨꯗꯪ ꯐꯠꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ? ꯑꯩꯉꯣꯟꯗ ꯀꯩꯝ ꯊꯥꯖꯗ꯭ꯔꯒꯗꯤ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯨꯡ ꯀꯣꯏꯅ ꯂꯣꯏꯅꯗꯧꯔꯤꯒꯦ?" ꯄꯨꯟꯁꯤꯗ ꯀꯅꯥꯁꯨ ꯀꯜꯂꯛꯇꯦ, ꯃꯥꯒꯤ Cyrus ꯈꯛꯇ ꯅꯠꯇ. Cyrusꯀꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯕ ꯄꯤꯔꯅꯥ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯖꯗꯦ. ꯀꯅꯥꯅꯁꯨ ꯁꯣꯛꯍꯟꯅꯤꯡꯗꯦ, ꯎꯍꯟꯅꯤꯡꯗꯦ. ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯉꯤ. ꯄꯤꯔꯅꯥ ꯃꯄꯤꯗꯨ ꯈꯖꯥꯏꯗ ꯁꯤꯟꯊꯔꯒ "ꯑꯩꯅ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯁꯤꯗꯤ ꯅꯪꯅ ꯁꯨꯡꯈꯪ ꯈꯪꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ Cyrus? ꯅꯪ ꯀꯅꯥꯝꯇ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯒꯠ. ꯑꯩ ꯀꯜꯂꯦ, ꯑꯩ ꯌꯥꯝ ꯊꯤꯅ ꯀꯜꯂꯦ. ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯃꯤꯅ ꯅꯪꯉꯣꯟda ꯐꯥꯎꯔꯝꯃꯗꯤ ꯑꯩ ꯑꯗꯨ ꯈꯟꯕꯗ ꯑꯩ ꯀꯣꯛꯁꯦ ꯂꯣꯏ ꯆꯥꯛꯏ." ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ. ꯄꯥꯝꯃꯨꯖꯃꯟꯕꯅ ꯈꯝꯕꯜꯃꯟꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯗꯨꯅ ꯊꯝꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯇꯧꯁꯤ ꯍꯩꯅꯔꯛꯇ꯭ꯔꯦ. ꯀꯔꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ? ꯈꯣꯡꯀꯥꯞ ꯈꯨꯗꯤꯡ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯃꯇꯧꯁꯤ ꯈꯟꯊꯔꯨꯕꯗ ꯀꯥ ꯍꯦꯜꯂꯤ. ꯅꯨꯡꯁꯤꯕꯗꯒꯤ ꯈꯝꯕꯟꯕꯅ ꯍꯦꯜꯂꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯃꯝꯅꯤ ꯍꯤꯡꯅꯔꯤꯕ. ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯑꯃꯒꯤ ꯄꯨꯟꯁꯤꯒꯗꯤ ꯑꯗꯨꯃꯛ ꯈꯦꯠꯅꯕ ꯇꯥꯕꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯆꯨꯝꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇ ꯃꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯈꯣꯏꯒ ꯃꯥꯟꯅꯅ ꯆꯠꯁꯦ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯠꯂꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯍꯩꯅꯒꯅꯤ? ꯐꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯑꯁꯤꯗ Cyrus ꯃꯥꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯎꯗꯕ ꯃꯇꯧ ꯑꯁꯤꯗ ꯄꯤꯔꯅꯥꯒꯤ ꯃꯔꯤꯁꯤ ꯑꯣꯏꯔꯔꯣꯏ ꯈꯪꯂꯛꯏ. ꯃꯈꯥ ꯁꯝꯊꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯦ. Cyrus ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯀꯩꯅꯔꯁꯦ?" ꯑꯗꯨꯛ ꯂꯥꯏꯅ ꯍꯩꯔꯛꯄ ꯋꯥꯗꯨꯗ ꯄꯤꯅ ꯆꯣꯜꯂꯤꯕ ꯄꯤꯔꯅꯥ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯦꯡꯂꯛꯏ. Cyrus ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯃꯈꯥ ꯇꯥꯏ. "ꯑꯩꯅꯁꯨ ꯅꯪꯒꯤ ꯄꯤꯁꯇ ꯌꯦꯠꯂꯝꯒꯅꯤ. ꯑꯩꯒꯤꯗꯃꯛ ꯃꯊꯥ ꯌꯥꯝ ꯁꯥꯍꯜꯂꯦ. ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯩꯁꯦ. ꯅꯪꯅ ꯄꯥꯝꯃꯤ, ꯅꯪꯅ ꯄꯥꯝꯕꯗꯨ ꯈꯛ ꯇꯧꯕ ꯅꯨꯄꯥ. ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯍꯥꯏꯕ ꯏꯟꯕ. ꯀꯅꯥꯅ ꯇꯧꯅꯒꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯁꯦꯟꯅꯕꯁꯦ? ꯑꯩꯁꯨ ꯃꯤꯅꯤ ꯄꯤꯔꯅꯥ. ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩꯅ ꯇꯧꯕ ꯄꯥꯝꯃꯤ. ꯑꯗꯨꯃꯛꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯉꯣꯟꯗꯗꯤ ꯀꯥꯏꯗꯕꯅꯤ. ꯍꯣꯏ, ꯅꯪꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯒ ꯑꯩꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ. ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯪꯕꯨ ꯁꯧꯒꯠꯂꯒ ꯃꯊꯥ ꯁꯥꯍꯜꯂꯦ. Truly, you deserve better." ꯋꯥꯗꯣ ꯍꯥꯏꯔꯝ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯊꯥꯡꯗꯨ ꯊꯨꯅ ꯊꯥꯡꯂꯒ ꯒꯦꯔꯦꯖ ꯑꯗꯣꯝꯗ ꯆꯠꯈꯤ. ꯄꯤꯔꯅꯥ ꯅꯨꯡꯒꯤ ꯃꯨꯔꯇꯤꯒꯨꯝ ꯃꯁꯥꯗꯨ ꯁꯣꯔ ꯍꯣꯟꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ. ꯂꯥꯜꯂꯤꯗ꯭ꯔꯥ ꯑꯩꯅ, ꯆꯨꯝꯂꯤꯗ꯭ꯔꯥ ꯃꯥꯅ? ꯅꯨꯡꯁꯤ ꯏꯌꯥꯏ ꯑꯃꯗ ꯂꯦꯞꯃꯤꯟꯅꯔꯕꯁꯨ ꯅꯨꯡꯁꯤ ꯃꯥꯏꯀꯩꯗꯤ ꯈꯦꯟꯅꯔꯔꯦ. ꯍꯣꯜꯂꯝꯕ ꯍꯤꯅꯥꯎ ꯑꯃꯗ
iyai da chomthaduna lukhiba hi honba aduk yamna pelamdraba oire nupa madi nupi magi khambanjaba mataw asida yenglamdriba hanna hirubak thakta phamduna hinaw honduna nungsi ipak lalhauribani khalliba mabu thaujangbana building adudagi thoglakpada aniduna launaraga leirambaduna tingak maingaknana ngaihak yenglambani Cyrus na garage lomda gamgam chatkrabada ingangakna changsilai Piernado mapi sintha chomjang leplambaduna kaurai Pierna kedore amuka heninu Cyrus na adu yauna tathi chaiduna thambirami haidi thajarudabani mahakna thaujangba iyang na haire tabak thengbasida sauburamgani lause garage lomda chanabu tawse Pierna maru luptharaga makhol thokta kaplambadu khonjel thokna kapthore thaujangba ngakna Pierna da yeng aduga garage lomda amuk yeng Cyrus na ngangbebu kainu kapkanu se handakse ka hina su thabak jel mi sing se karamda loina netnaribani masu handakte kok mayamda khangdramni adugi oramgani anam kanbagi haunabi maru lupthaduna adumak kapleduna lay thaujangba chatsi kadai themsi kadai gyan tada phone do lokthokhlaga Cyrus da call tawri adubu switch off haire thaujangba matha sana makok to haifet hotlingai phone lakbududa Cyrus ke oiramlagadi khanbani adubu megagini thaujangba Pierna da onsen phajana hairami Pierna kapkanu se ai Cyrus to phajana haigi phone on tawona adu aisu chanabu tawrage nangsu phajana halogo wado hairamlaga thaujangba su prap chatpa hawi aduga Pierna da ki khare lapthokpaga megagi call do paikhatle thaujangba gari da kaduna phambaga kisor sirambagi wari se lairoi dawri DGP gi da miyam mangai duna leirina call tawri Cyrus su gari do mamai leiduna thauba hawi thaujangba Cyrus da onsen kedawainu anganga manara khanari do tande ning se seng pisum da suktuna khumla inu pado tuknarage masu waisang na leisure sani os yam taning deko kitang saunabagi adumai hainagan Pierna do yam kaphawani nang hori matam hek lawraga phone tawbi chinda sangai jobai wani nungai tene tasen kaphawdu da deso Cyrus khomde pisumdo isuk sukna gari do thauri thaujangba mikup khara tumina leiruraga hanglai kadaidanu nangna nambidang chalin haisina kanagi matungno nangna inaruise Cyrus khomde thaujangba hanjinna ta droina hangisa Cyrus adugumba minamba cheating tawraga nupi di kainagan misu thamoi panbani thamoi mai chakse chakthruba mina di khang kayam kan mai changwa haibadu yam kanbani khangba wabani chakbani tainafum khangdabani tasing thaujangba mabu lana logre khan Cyrus sengdore isibu adugumba tawgadaba mi manbrani aduri na chindu seng khumuduna aina hangise aina service join tawrapa thani pharpu matamdani ai beto khankibado nahan mapudo hospital da thengni aduga ngarang pithokre mapudo kanta ke patient plus mangonda ina strange oiba matau kay amu ubangami magi ai peto da yoramba file khuding number fingerprint mayam do madu hek ukhibam kopta kayginu khangde isada suspicious oiba feeling ke amu phauki ai asu kuibase mapudo thikibani laibak phabadagi nahan thengnare mawung matau khara da oiraga su khangni khan wari tawbani adubu ai sumangonda chingnabagi matau di utti but ai gi chingnabasa kokni mahak karama mino icham chamba mira natraga kai khara da oiraga su khangba ngamgani haibase chahi kayadagi khallaga laklabani ngarang aina yachambada Raven Hall dagi halakpagi lambida nupido halakpui adudagi manwala fawa ai laptang matungina dana chatbani Cyrus sora sangba mo hondoklaga makhatai wari si Pierna da sengna haibasu yabanati madi ngehangya ki wakal khanbani aigi mating pangini sadana nupido stock tawramdana miduna khangadi kashuk natabada Pierna sowabada tagani aduna aisu haidri adubu mana nakalamagi wakal khalaga aingona nairisini hanadagi kharaga serantorn wakalga khangali ngarangdagi henjinkrema masakingi nupido Cyrus phone du puthoklaga tangshi ki photo utli thaujangba nupi du ukhrabagam wakhalda khali adubu chap chane lamsinbadi ngamde
Kamain tawba miyoyrangge kay wari sanahawi. Icham chamba waga pangang ngang bangang nida. Adu khakna chingnerubado amuksu lalabra khale idomda. Wari sasinaraga mawong khangdokpa yadro. Aina hangdringayda mana hana hairi. Masu business macha tawramba zanida. Florist adagi claymaker. Pot saba dugumba tawrambagi photo budi khara yawi. Magi client singi fingerprint oiramgani haido. Ngarangta mayik sing. Adubu kanano khangba saklo naiba miyoybani. Adubu kanana khangbano saklo naiba miyoybani. Tungi lambi amu oina khallaga aisu matung ilubani. Thaujangba noklai. Yadreda kok singsi. Mi khuding pangchingda chingna salakbiduni batoise natra. Cyrus su hojiktada noklai. Mindset therapist dare thaujangba. Mi singse chumnam tawba ngamaktre Wari tawdana lakpana office yaushili. Ayuki pung mapan khara hele. Mama machana yumdagi thabak chanaba thoklakpadu. Mama gi driver na thawi ngasidi aduga tangsi Sananu na maningda phami. Astra Communication Private Limited Sananu gi company ni. Matam sumanghanduna wakhal thoktana ungdana leiba machanupibu office ta puba hawi. Adumakna machabu thabak mayam ama tawhaningbagi wa nate. Machanu wakhal thokta sum leibadu khara doiragasu mind divert tawnaba khallaga mapaga tanaraga puribani. Office yaubaga mayamdu ngaiduna leirami. Mani nasini company asigi 10 years subagi celebration pangthokadawba. Mayamdi yausinaramli moini yaubada ngaihakki matung function du haugali. Stage mathakta akhanana thaduna leiriba founder and chairwoman thaba sofa du Sananu phamthai. Staff kharasu promotion piraga ikai khomni. Profit dimani hingalakpana anauba staff amadi worker kharasu kaunanaba. Notice tu thoknaba sinaraga function du loisili. Yumda hanbagi lambida Sananu machado onsin. Nangsu yauksin haurasi staff lawbasida. Tangsi ipom thokduna khumi. Yaudrasu dum hapo. Merita tawgadaba thabaknine nangsu merita changadawbani. Thoi nangbu nasadu kitangdi active oyu kaidawge. Hayang interview duda aina khangdaba ngakta hanjilaga khangjadi kaijadrona. Kaidawbagi khangloideba. Khangni. Aduga tasengna nangbu interview yawhaningbagi maramsu transparency ama maintain tawri haibadu uttoiba. Nasadu active smart oina dakhom. Imali isidi tangsi mamada onsen. Kay posta hapdoinwe. Sanhana nokmi machada yenglaga. Highway illagadi senior marketing executive oina hapgani. Aduga indragana intern da daredana. Tangsi suktoklaga. Ngamjaro intern dodi yam wani. Haigadrani nangbo senior marketing executive ki chokri da ka phambado. Mi ngangnaba senaba calculation mayamdu isaw langdabida tawba. Hongamniye kuisu yam haikaino. Thaina business mayam matawre. Sananu machada nungsina nokmi yengjay. Departmental store magi mamangda gari du khamhali. Essential pochai khara yengkisi haina. Store du sunga sidi misu itagtai. Customer led patanja oibanara. Adubu maduna wai hena sangne pot leiba midadi. Mamam cha dusu basket amamam pairaga item khali. Sananu coffee packet ani paikhatuna munna yengduna le. Matawduda tangsi mamada yenglaga haire. Ima ani ma coffee ngagtani laudaba makoklaw. Sananu pek aduda yengna. Coffee ngagta malasu amana quality aduga mana disappointment. Pot se leibada munna yenga leigadawbani. Adugi thawa khusada dudi oinamdebo nangna SME daga phamdawrisa. Tangsi mami to haifet onkhatlaga mamada pairap yenglaga pet haidoklaga gam chatki. Frozen food item adomda prap lakbani. Adubu mafam icha chada angang ama chelakpada magi basket aduda yaisilaga tusilli. Tangsi taha na phamtharaga angang dubu haugatpi. Sopro chichedi uhaudre se ayengese. Adubu angang du tathakpa mit yengna mabu amuktang munni yenglamlaga prap haugatlaga hoi mai hairamdana chenki.
ꯃꯇꯧꯗꯨꯗ ꯇꯥꯡꯁꯤ ꯇꯊꯛ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯍꯧꯏ꯫ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯈꯟꯖꯤꯟꯗꯦ꯫ ꯈꯟꯖꯤꯟꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯗꯦ, ꯃꯔꯝꯗꯤ ꯃꯐꯝꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯅꯤ꯫ ꯑꯗꯨꯅ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯇꯥꯡꯁꯤ ꯆꯦꯟꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯗ ꯀꯦꯞ ꯑꯃꯨꯕ ꯎꯞꯄ ꯃꯁꯥ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯇꯥꯡꯁꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯗ ꯃꯤꯄꯥꯏꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯋꯥꯈꯜꯗꯨ ꯃꯤꯀꯨꯞ ꯑꯅꯤ ꯁꯨꯅ ꯈꯟꯊꯗ ꯍꯣꯕꯦ ꯑꯉꯥꯡꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯎꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯄꯥꯟꯗ ꯂꯥꯡꯅꯔꯛꯄꯗꯨ꯫ ꯁꯅꯥꯅ ꯃꯆꯥꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯇꯨꯝꯄꯛ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏꯔꯦ, "ꯆꯠꯅꯕ ꯇꯧꯔꯁꯤ"꯫ ꯇꯥꯡꯁꯤ ꯊꯛꯀꯠꯅ ꯍꯪꯂꯛꯏ, "ꯃꯄꯥꯟꯗ ꯃꯌꯥꯝ ꯂꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ?" "ꯋꯥꯁꯔꯨꯝꯗ ꯑꯉꯥꯡ ꯑꯃ ꯊꯥꯡꯅ ꯃꯉꯛꯇ ꯂꯦꯜꯂꯒ ꯍꯥꯠꯂꯝꯃꯦꯅ ꯍꯥꯏꯍꯧ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ ꯃꯤꯍꯨꯜꯒꯁꯦ ꯉꯥ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯨꯜꯂꯦ"꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯁꯅꯥꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯏ꯫ ꯋꯥꯈꯜꯗꯨꯗ ꯃꯃꯥꯅ ꯆꯤꯡꯂꯛꯄꯗ ꯃꯁꯥꯗꯨ ꯂꯦꯡꯕꯒꯨꯝ ꯇꯥꯡꯁꯤ ꯇꯥꯏꯕꯪꯗꯁꯨ ꯃꯁꯥꯗꯨ ꯐꯠ ꯂꯦꯡꯏ꯫ ꯃꯤꯀꯨꯞ ꯈꯔꯗꯤ ꯋꯥꯈꯜꯗꯨ ꯑꯗꯨꯛ ꯀꯤꯕ ꯏꯄꯥꯛ ꯑꯗꯨꯗ ꯂꯨꯞꯂꯨꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨꯅ ꯑꯗꯨꯛ ꯌꯧꯅ ꯃꯤꯄꯥꯏꯔꯕꯗ ꯄꯥꯏꯔꯤꯕ ꯕꯥꯁꯀꯦꯠ ꯑꯗꯨ ꯅꯥꯀꯜꯗ ꯁꯠ ꯊꯝꯂꯝ ꯑꯉꯥꯡꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯗꯨ ꯇꯥꯟꯅꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧ ꯏꯟꯅꯈꯤꯕ ꯅꯨꯄꯥꯗꯨ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ꯫ ꯇꯥꯡꯁꯤ ꯃꯤꯄꯥꯏꯕꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯏ꯫ ꯃꯤꯄꯥꯏꯕꯅ ꯇꯊꯛ ꯌꯦꯡꯂꯤ ꯑꯀꯣꯏꯕꯗꯨ, ꯑꯗꯨꯕꯨ ꯎꯕ ꯉꯝꯗꯦ꯫ ꯃꯥꯏ ꯂꯩꯗꯨꯅ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯋꯥꯈꯜꯗꯨꯗ ꯆꯨꯁꯤꯟꯗꯨꯅ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯏꯍꯧꯔꯛꯂꯦ ꯃꯤꯠꯂꯨꯗ ꯄꯤꯔꯥꯛ, ꯀꯟꯈꯠꯂꯛꯂꯦ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯀꯤꯆꯟ ꯑꯥꯏꯇꯦꯝ ꯁꯦꯛꯁꯟꯂꯣꯝꯗ ꯈꯣꯡꯗꯨ ꯍꯦꯛ ꯊꯥꯡꯖꯤꯟꯕꯒ ꯃꯃꯤꯠꯇꯨꯅ ꯎꯔꯛꯏ ꯇꯐꯤꯡ ꯆꯦꯜꯂꯤꯕ ꯑꯉꯥꯡꯗꯨ꯫ ꯇꯥꯡꯁꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤꯒꯗꯨ ꯈꯪꯊꯦꯡ ꯊꯦꯡꯏ꯫ ꯈꯣꯡꯊꯥꯡꯗꯨ ꯇꯞꯂꯞ ꯆꯠꯂꯗ꯭ꯔꯦ, ꯊꯨꯅ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯑꯃꯨꯛꯇꯪ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯛꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯗꯨ꯫ ꯇꯥꯡꯁꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯃꯤꯄꯥꯏꯔꯤꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝ ꯉꯝꯖꯕꯤ ꯊꯥꯅ ꯆꯦꯟꯁꯤꯟ ꯑꯉꯥꯡꯗꯨꯕꯨ ꯇꯥꯞ ꯐꯥꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯉꯥꯡꯗꯨ ꯋꯥ ꯀꯞꯂꯛꯏ꯫ ꯇꯥꯡꯁꯤ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯃꯈꯣꯏꯗ ꯃꯤꯀꯨꯞ ꯑꯅꯤ ꯌꯦꯡꯂꯝꯂꯒ ꯐꯠ ꯂꯨꯛꯊꯔꯒ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯆꯠꯈꯤ꯫ ꯋꯥ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯖꯠ ꯀꯣꯟꯁꯤꯟ ꯇꯥꯡꯁꯤ ꯃꯆꯤꯟꯗꯨ ꯊꯛ ꯅꯤꯛꯅ ꯊꯦꯝꯂꯛꯏ, "ꯆꯤꯆꯦꯅꯤ, ꯀꯞꯀꯅꯨꯁꯦ, ꯆꯤꯆꯦꯅꯦꯕ"꯫ ꯃꯅꯥꯛ ꯅꯛꯄꯗ ꯃꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯅ ꯑꯗꯨꯛ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯇꯥꯕꯁꯤꯡꯗꯨ ꯆꯪꯁꯤꯟꯅꯔꯒ ꯌꯦꯡꯅꯔꯛꯏ꯫ ꯁꯅꯥꯅꯁꯨ ꯃꯆꯥꯕꯨ ꯊꯤꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯍꯥ ꯆꯪꯁꯤꯜꯂꯒ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ, "ꯀꯩꯗꯧꯔꯦ ꯏꯆꯥꯊꯣꯏ"꯫ ꯇꯥꯡꯁꯤ ꯉꯁꯥꯏ ꯃꯈꯩ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯕꯗ ꯈꯨꯝꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯃꯥꯅ ꯍꯪꯕꯗꯗꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯔꯩꯗꯨ ꯂꯠꯂꯠ ꯇꯧꯗꯨꯅ, "ꯏꯃꯥ, ꯑꯉꯥꯡꯁꯦ ꯅꯨꯄꯥꯗꯨꯅ ꯁꯣꯝꯗ ꯇꯥꯟꯅꯔꯛꯏꯕ ꯅꯨꯄꯥꯗꯨꯅ"꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯎꯈꯤ ꯑꯉꯥꯡꯗꯨꯅ ꯇꯐꯤꯡ ꯆꯦꯟꯈꯤꯕ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯃꯊꯧ ꯅꯠꯇꯦ ꯃꯇꯥꯒꯨꯝ ꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯨꯗꯦ꯫ ꯑꯣꯏꯅ ꯑꯗꯨꯝ ꯆꯩꯈꯤꯕꯅꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯃꯌꯥꯝꯗꯨ ꯃꯤꯄꯥꯏꯅꯔꯛꯏ꯫ ꯃꯆꯥꯁꯤꯡꯗꯨ ꯇꯥꯞ ꯄꯝꯈꯠꯅꯔꯒ ꯏꯔꯥꯡ ꯂꯥꯡꯅ ꯁ꯭ꯇꯣꯔꯗꯒꯤ ꯊꯣꯛꯅꯈꯤ꯫ ꯑꯉꯥꯡꯗꯨꯁꯨ ꯇꯥꯡꯁꯤꯗ ꯆꯖꯠ ꯀꯣꯟꯁꯤꯟ ꯃꯃꯥꯏꯗꯨ ꯇꯥꯡꯁꯤꯒꯤ ꯃꯊꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯔꯛꯄ ꯃꯅꯦ ꯂꯇꯥꯗꯨ ꯍꯧꯖꯤꯛꯇꯗ ꯌꯧꯔꯛꯏ꯫ ꯁ꯭ꯇꯣꯔꯒꯤ ꯃꯄꯨ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯌꯥꯎꯅ ꯄꯨꯂꯞ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯇꯥ ꯆꯦꯟꯁꯤꯜꯂꯒ ꯃꯃꯧꯕꯨ ꯀꯧꯔꯛꯏ, "ꯅꯤꯅꯦꯒꯤ ꯄꯤꯌꯥꯏꯅꯨ"꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨ ꯍꯦꯛꯇ ꯇꯥꯡꯁꯤꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯇꯣꯛꯂꯒ ꯃꯥꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁ꯭ꯇꯣꯔ ꯃꯄꯨ ꯑꯗꯨꯅ ꯂꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯍꯧꯏ꯫ ꯑꯉꯥꯡꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯅꯦꯅꯤ ꯈꯪꯂꯕꯗ ꯃꯌꯥꯝ ꯆꯪꯂꯒ ꯂꯇꯥꯗ ꯆꯩꯁꯨ ꯆꯩꯕꯤꯔꯦ꯫ ꯁ꯭ꯇꯣꯔ ꯃꯄꯨ, ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯗꯤ ꯂꯩꯍꯧꯕ ꯃꯤ ꯈꯔꯗꯤ ꯇꯥꯡꯁꯤꯒꯤ ꯊꯧꯅꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯁꯅꯥꯅꯨ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ, "ꯁꯤꯁꯦ ꯍꯧꯒꯠꯅꯕ ꯇꯧꯁꯤꯁꯦ, ꯆꯠꯂꯁꯤ, ꯅꯁꯥꯁꯤ ꯁꯣꯟꯊꯔꯦ, ꯈꯟꯖꯤꯜꯂꯨꯔꯅꯨꯅꯦ ꯅꯪꯕꯣ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ"꯫ ꯁꯅꯥꯅꯨ ꯗ꯭ꯔꯥꯏꯚꯔ ꯕꯣꯕꯤꯕꯨ ꯐꯣꯟ ꯇꯧꯔꯒ ꯀꯧꯏ꯫ ꯕꯣꯕꯤꯁꯨ ꯀꯨꯏꯗ ꯊꯨꯅ ꯂꯥꯛꯂꯒ
ꯇꯥꯡꯁꯤꯕꯨ ꯄꯝꯈꯠꯇꯨꯅ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨꯗ ꯀꯥꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯒꯥꯔꯤꯗꯨꯒꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯗꯨ ꯁꯠ ꯅꯝꯂꯒ ꯊꯥꯖꯤꯜꯂꯒ ꯃꯈꯥꯗ ꯃꯦꯁꯦꯖ ꯑꯃꯁꯨ ꯏꯔꯤ꯫ ꯄ꯭ꯂꯥꯟ ꯀꯥꯏꯔꯦ, ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯀꯥꯏꯍꯟꯈ꯭ꯔꯦ, ꯅꯨꯄꯤꯁꯦ ꯍꯥꯜꯂꯨꯔꯣ ꯅꯠꯇ꯭ꯔꯒ꯫ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯗꯦꯂꯤꯚꯔ ꯇꯧꯈꯤꯕꯒ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ꯫ ꯃꯦꯁꯦꯖ ꯑꯗꯨ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯌꯦꯡꯉꯤ ꯄꯤꯇꯔꯅ꯫